ngasi aigi channel pujarakliba asi mana masing gi kanabasing khongdum chabagi kanabasing chaba tumhanbada mateng pangi khong hambada nungai halli umba yadabagi nungai taba kohanba ngami ising marigi nungai tabasing ngakthokpa ngami sahi matang chadana pok hauhandaba ngami unsagi mapangal hengahanba ngami liver naba fahanba tengbangi haksangi arumba hantahanbada tengbangi diabetes ngakthokpada tengbangi jaundice fahanbada tengbangi haksang chokthaba fahanbada mateng pangi kalengi matamdadi haksang ingthahanbada tengbangi singna piriba kanabasing aikoina numi khudingi sijinariba irai lainasu thabada hekta hauba asangba pambi maruduna sing haina khangnariba pambi natraga maru makhal asina aikoi miyoibada kayamuk kanaba pibage haibasi yamna chamna khangminaba yai ahanbada sing mahi taiba natraga sugaiduna khwang nabada thomba khwang naba yamna fahalli anisubada low blood pressure leiba miyoisingda chang naina nongmagi manau masa amamtang chabibada BP normal lahanbada mateng chauna pangi subada puk nungaitaba khong hamba yadaba puk nungsit kaba punamaksing isingda phutlaga mahidu glass ama natraga ani nongmada amuktang thakpa fahanba ngami marisubada tang chikpa nabada mahi taiba thombada angakpa mawongda fahanba ngamba hidak makhal ama oina sijinaraba yaba pambini singgi kanaba masigi sijinafam masing khangdana laikhre masigi kanabasing sijinabagi mawong kharadang thamjabasi miyamna khangminarabadi aduki mati kanagani khalli yamna kanaba kharadang pallabada nupigi thagi khongkap lakpada puk amadi chaningda yamna naba phaurabadi sing miligram 500 dagi ising ani phauba kupna akhaibiraga miligram 500 gi ising asabada otlaga nongmada cup ani natraga ahum numit humnidang thakpada chikpa naba punamak phahanba ngami hainingdaba kanthahanba phanbada sing makuk ising asabada haptana thakpa natraga hingna chabadasu khudakta phahanba ngamba hidak makhal amani chaning thaningba poktaba lok khuba chakhau nabasingna laina layongsingda sing phutlaga ising cup amagi changda nongmada ani ahumlak thakpa nongmaninida masigi kanaba chapchana piba ngamba hidakni haibasi researchingna thijenba amadi thabak koina pangthokpadagi tasengna khangba ngamle so honbagi awaba nungaitaba leiba miyoisingna sing suraga madugi mahi miligram 110 numit 12 nidang hakpada so honba nungaitabagi awaba pumba fahanduna ventilator sijinariba singi oinadi masi amuk hanna mathu tahandaba yare haina researchingna phongdokle